ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯕꯨ ꯑꯦꯃꯦꯖꯤꯡ ꯕꯥꯏꯕꯜ ꯄ꯭ꯔꯣꯐꯦꯁꯤ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯇꯝ ꯈꯔ ꯑꯩꯒꯤ Realme Note 4X ꯑꯁꯤ ꯌꯥꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯃꯨꯛ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯉꯝꯖꯈꯤꯗ꯭ꯔꯦ ꯃꯗꯨꯒꯤꯗꯃꯛ ꯃꯌꯥꯝꯅ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯗꯨꯒ ꯉꯁꯤ ꯑꯩꯅ ꯑꯇꯦꯟꯕ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯖꯔꯦ ꯃꯁꯤꯒꯤ ꯇꯥꯏꯇꯜꯗꯤ ꯏꯁꯣꯔꯕꯨ ꯐꯪꯅꯕ ꯊꯤꯕ Seeking to Find God ꯑꯩꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯏꯁꯣꯔꯕꯨ ꯊꯤꯔꯒꯗꯤ ꯐꯪꯒꯅꯤ ꯍꯥꯏꯕꯁꯤꯒꯤ ꯃꯔꯝꯗ ꯕꯥꯏꯕꯜꯗꯒꯤ ꯏꯆꯝ ꯆꯝꯅ ꯑꯩꯅ ꯇꯣꯄꯤꯛ ꯑꯁꯤ ꯂꯧꯈꯠꯆꯕꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯇꯝꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯛꯈ꯭ꯔꯦ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯏꯁꯣꯔꯗ ꯄ꯭ꯔꯊꯅꯥ ꯇꯧꯁꯦ ꯏꯁꯣꯔꯗꯒꯤ ꯕꯣꯔ ꯅꯤꯃꯤꯟꯅꯁꯤ ꯁꯔꯒꯗ ꯂꯩꯕ ꯏꯄꯥ ꯌꯥꯝ ꯊꯥꯒꯠꯆꯔꯦ ꯉꯁꯤ ꯑꯩꯈꯣꯏꯅ ꯏꯄꯥ ꯅꯍꯥꯛꯄꯨ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯊꯤꯔꯒ ꯐꯪꯒꯗꯒꯦ ꯍꯥꯏꯕ ꯑꯁꯤꯒꯤ ꯃꯔꯝꯗ ꯇꯣꯜꯂꯕꯅꯅꯦ ꯑꯩꯍꯥꯛꯅ ꯅꯍꯥꯛꯅ ꯕꯥꯏꯕꯜꯗ ꯍꯥꯏꯕꯤꯔꯝꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯖꯤꯛꯇꯪ ꯉꯥꯡꯖꯒꯗꯧꯔꯦ ꯃꯁꯤꯗ ꯅꯍꯥꯛꯅ ꯕꯣꯔ ꯄꯤꯅꯕꯤꯌꯨ ꯇꯥꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯈꯨꯗꯤꯡꯗꯁꯨ ꯃꯄꯥꯟꯒꯤ ꯅꯥꯏꯗꯕ ꯕꯣꯔ ꯑꯗꯨ ꯄꯤꯅꯕꯤꯌꯨ ꯄ꯭ꯔꯚꯨ ꯌꯤꯁꯨꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ ꯑꯥꯃꯦꯟ ꯑꯩꯈꯣꯏ ꯑꯍꯥꯟꯕ ꯇꯦꯛꯁ ꯑꯁꯦ Isaiah 55:6ꯗ ꯑꯩꯈꯣꯏ ꯄꯥꯃꯤꯟꯅꯁꯦ ꯃꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏ Seek ye the Lord while he may be found ꯏꯁꯣꯔꯕꯨ ꯐꯪꯕ ꯌꯥꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯊꯤꯌꯨ Call ye upon him while he is near ꯃꯍꯥꯛꯅ ꯑꯩꯈꯣꯏꯒ ꯅꯛꯅꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯉꯣꯟꯗ ꯀꯧꯖꯧ ꯍꯥꯏꯕꯅꯤ ꯏꯆꯤꯟꯅꯥꯎꯁꯥ ꯃꯁꯤꯒꯤ ꯇꯦꯛꯁ ꯑꯁꯦ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯃꯔꯨꯑꯣꯏ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯤꯡꯂꯤꯕ ꯃꯇꯝ ꯑꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄ꯭ꯔꯚꯨꯅ ꯑꯅꯤꯁꯨꯕ ꯂꯥꯛꯄ ꯃꯇꯝ ꯅꯛꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯏꯁꯣꯔꯕꯨ ꯊꯤꯔꯒ ꯑꯩꯈꯣꯏꯅ ꯐꯪꯅꯕ ꯊꯤꯍꯧꯗꯕ ꯇꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯅꯣꯔꯣꯛꯀꯤ ꯂꯝꯕꯤꯗ ꯆꯠꯀꯅꯤ ꯍꯧꯖꯤꯛ ꯕꯥꯏꯕꯜꯅ ꯍꯥꯏꯔꯝꯕ Matthew 24ꯗ Revelationꯗ ꯍꯥꯏꯔꯝꯕ ꯄ꯭ꯔꯣꯐꯦꯁꯤꯒꯤ ꯁꯥꯏꯟ ꯈꯨꯗꯤꯡꯃꯛ ꯊꯨꯡꯂꯤ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯔꯁꯤꯌꯥꯅ ꯌꯨꯀ꯭ꯔꯦꯟꯗ ꯂꯥꯟꯗꯥꯔꯤ ꯍꯧꯖꯤꯛ ꯀꯟꯅ ꯆꯠꯊꯔꯤ ꯂꯣꯏꯕ ꯅꯥꯏꯗ꯭ꯔꯤ ꯃꯁꯤꯗꯒꯤ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯉꯝꯗꯦ ꯇꯝꯕ ꯉꯝꯗꯦ ꯊꯥꯔ ꯋꯥꯔꯜ ꯋꯥꯔ ꯂꯥꯛꯄꯁꯨ ꯌꯥꯏ ꯂꯥꯛꯇꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀꯤꯔꯣꯏꯗꯕꯗꯤ ꯍꯥꯏꯔꯤꯕ ꯂꯥꯟ ꯑꯁꯤꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄꯥꯋꯔ ꯁꯤꯖꯤꯟꯅꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤ ꯇꯨꯝꯒꯅꯤ ꯍꯥꯏꯕꯗꯤ ꯀꯩꯗꯧꯅꯨꯡꯗ ꯊꯥꯖꯕꯤꯒꯅꯨ ꯃꯔꯝꯗꯤ ꯕꯥꯏꯕꯜꯅ ꯍꯥꯏꯕꯗꯤ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤ ꯂꯣꯏꯒꯗꯕꯁꯦ ꯑꯩꯈꯣꯏꯅ ꯑꯔꯣꯏꯕ ꯃꯇꯝꯗꯗꯤ ꯏꯁꯣꯔꯅ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯅꯤꯁꯨꯕ ꯂꯥꯛꯄꯗꯨꯒꯤ ꯃꯄꯥꯟꯅ ꯂꯣꯏꯒꯅꯦꯕ ꯑꯗꯨꯕꯨ ꯃꯁꯤꯗꯤ ꯁꯥꯏꯟ ꯑꯃꯅꯤ ꯃꯔꯝꯗꯤ ꯄ꯭ꯔꯚꯨꯅ ꯂꯥꯛꯄꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯛꯂꯦ ꯍꯥꯏꯕꯗꯣ ꯃꯗꯨꯒꯤ ꯈꯨꯗꯝ ꯑꯃ ꯑꯩꯈꯣꯏꯅ Matthew 44ꯗ ꯂꯥꯟ ꯑꯃꯁꯨꯡ ꯂꯥꯟꯒꯤ ꯄꯥꯎꯅꯤꯈꯣꯟꯁꯤꯡ ꯇꯥꯒꯅꯤ ꯂꯩꯕꯥꯛ ꯑꯃꯅ ꯂꯩꯕꯥꯛ ꯑꯃꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯒꯅꯤ ꯍꯥꯏꯕꯗꯣ ꯃꯗꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯃꯥꯡꯃꯛꯇꯗ ꯊꯨꯡꯂꯤꯕ ꯄ꯭ꯔꯣꯐꯦꯁꯤ ꯑꯃꯅꯤ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯏꯁꯣꯔꯕꯨ ꯐꯪꯅꯕ ꯊꯤꯕ ꯍꯥꯏꯕꯁꯦ ꯌꯥꯝ ꯃꯔꯨꯑꯣꯏ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯩꯈꯣꯏ ꯑꯃꯨꯛ ꯄꯥꯃꯤꯟꯅꯁꯤ Jeremiah 29:11-13ꯗ ꯑꯃꯨꯛ ꯍꯥꯏ ꯏꯁꯣꯔꯅ ꯍꯥꯏ ꯚꯔꯁ 11 For I know the thought that I think toward you ꯑꯩꯅ ꯅꯈꯣꯏꯒꯤ ꯃꯥꯏꯀꯩꯗ ꯈꯟꯒꯗꯕ ꯋꯥꯈꯜ ꯑꯗꯨ ꯑꯩꯅ ꯅꯈꯣꯏꯗ ꯀꯔꯤ ꯋꯥꯈꯜ ꯈꯟꯒꯅꯤ ꯀꯔꯝꯕ ꯃꯤꯠꯌꯦꯡꯅ ꯅꯈꯣꯏꯕꯨ ꯌꯦꯡꯒꯅꯤ ꯍꯥꯏꯕꯗꯣ ꯏꯁꯣꯔꯒꯤ ꯃꯤꯁꯤꯡꯗ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯗ ꯏꯁꯣꯔꯅ ꯀꯔꯝꯕ ꯋꯥꯈꯜ ꯈꯟꯒꯅꯤ ꯀꯔꯝꯅ ꯈꯟꯕꯤꯒꯅꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯈꯪꯉꯤ ꯍꯥꯏꯕꯅꯤ said the Lord ꯃꯄꯨ ꯏꯕꯨꯡꯉꯣꯅ ꯍꯥꯏ thoughts of peace ꯍꯥꯏꯕꯅꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯈꯟꯕꯤꯒꯗꯕ ꯋꯥꯈꯜꯁꯦ ꯑꯩꯈꯣꯏꯅ ꯏꯪꯊꯕꯒꯤ ꯋꯥꯈꯜ ꯁꯥꯟꯇꯤꯒꯤ ꯋꯥꯈꯜ ꯍꯥꯏꯗꯤ ꯃꯤ ꯑꯃꯁꯦ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒ ꯃꯍꯥꯛꯁꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯏꯁꯣꯔꯒꯤ ꯃꯤꯇꯝ ꯂꯧꯔꯒ ꯁꯦꯝꯈꯤꯕ ꯃꯤꯁꯦ ꯃꯇꯧ ꯀꯔꯝꯅ ꯃꯍꯥꯛꯄꯨ ꯃꯥꯡꯍꯟꯒꯅꯤ ꯍꯥꯏꯅ ꯏꯁꯣꯔꯅ ꯈꯟꯗꯦꯕ ꯃꯍꯥꯛꯀꯤ ꯃꯤꯇꯝ ꯂꯧꯔꯒ ꯁꯦꯝꯈꯤꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯦ ꯃꯇꯧ ꯀꯔꯝꯅ ꯇꯧꯔꯒ ꯃꯍꯥꯛꯀ ꯑꯩꯒꯒꯤ ꯃꯔꯛꯇ ꯁꯥꯟꯇꯤ ꯂꯩꯒꯅꯤ ꯃꯇꯧ ꯀꯔꯝ ꯇꯧꯔꯒ ꯃꯍꯥꯛꯁꯦ ꯁꯔꯒꯒꯤ ꯂꯝꯕꯤꯗ ꯄꯨꯕꯤꯒꯅꯤ ꯐꯠꯇꯕꯗꯒꯤ ꯂꯩꯊꯣꯛꯂꯒ ꯑꯆꯨꯝꯕꯒꯤ ꯂꯝꯕꯤꯗ ꯑꯗꯨꯒ ꯁꯔꯒꯒꯤ ꯑꯣꯏꯕ ꯂꯝꯕꯤꯗ ꯀꯔꯝꯅ ꯆꯤꯡꯕꯤꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜꯁꯦ ꯏꯁꯣꯔꯅ ꯈꯪꯉꯦꯕ Not of evil ꯐꯠꯇꯕ ꯋꯥꯈꯜ ꯑꯗꯨ ꯈꯪꯗꯦ ꯐꯠꯇꯕ ꯋꯥꯈꯜ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯤ ꯑꯁꯤꯗ ꯃꯁꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯍꯟꯒꯦ ꯃꯁꯤ ꯍꯥꯠꯇꯣꯛꯀꯦ ꯃꯁꯤ ꯅꯣꯔꯣꯛꯇ ꯆꯤꯡꯕꯤꯒꯦ ꯍꯥꯏꯕ ꯋꯥꯈꯜ ꯑꯗꯨ ꯏꯁꯣꯔꯅ ꯈꯟꯗꯦꯕ ꯃꯁꯤꯗꯤ ꯁꯩꯇꯥꯟꯅ ꯈꯟꯕ ꯈꯛꯇꯅꯤ to give you an expected end ꯍꯥꯏꯁꯦ ꯑꯗꯨꯒ ꯅꯈꯣꯏꯁꯦ ꯑꯁꯥ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯄꯟꯊꯨꯡ ꯑꯗꯨꯕꯨ ꯅꯈꯣꯏ ꯄꯤꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯍꯥꯏꯕꯅꯤ ꯑꯔꯣꯏꯕ ꯄꯟꯊꯨꯡ ꯑꯗꯨ ꯍꯥꯏꯕꯗꯤ ꯑꯔꯥꯡꯈꯨꯕꯝ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯗ ꯄꯤꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯏꯁꯣꯔꯅ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯑꯗꯨ ꯏꯁꯣꯔꯅ ꯈꯟꯕꯤ ꯍꯥꯏꯕꯅꯤ ꯚꯔꯁ 12ꯇ ꯑꯃꯨꯛ ꯌꯦꯡꯁꯤ Then shall ye call upon me ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯏꯁꯣꯔꯅ ꯍꯥꯏꯕꯁꯦ ꯚꯔꯁ 11ꯗ ꯈꯪꯉꯨ ꯏꯁꯣꯔꯅ ꯍꯥꯏꯔꯤꯕꯗꯤ ꯗꯦꯅ ꯍꯥꯏꯁꯤꯅ ꯊꯤꯜꯂꯤꯕꯗꯤ ꯚꯔꯁ 11ꯗ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤ ꯐꯅꯤꯡꯉꯥꯏ ꯉꯥꯛꯇ ꯑꯩꯈꯣꯏꯕꯨ ꯑꯔꯥꯡꯀꯨꯕꯝ ꯄꯤꯕꯤꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯄꯥꯎ ꯀꯣꯛꯄꯤꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯐꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯏꯁꯣꯔꯅ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯈꯜꯂꯤ
adu oiba taragadi nakoina asumaina aina khanbi habse nakoina khangba taragadi then shall ye call me nakoina aibu kaugani aingonda haijagani aingonda nijagani then ye shall go and pray unto me nakoina laaga aingonda parthana tawgani and I will hearken unto you aina nakoina habdo tabigani habni masida haribse aduna yam phajai sinausa aduna akoina verse 11 je phajana akoi khanji hariba condition do khangaba matamda khakta akoina ishor da thijaba ishor da salaga parthana tawba haibase laigini adu matamda ishor da tabigini masini ko masigi wakhal se akoina khanba tai aduga ishor na haibase aduga verse 13 da mu ko yengmana se adugi matung dagi di kari dawni the end ye shall seek me nakoina aibu thigani find me phangani karamba matamda when ye shall search for me with all your heart nangi thamoi punamak kaloina na ishobu thireba matamda phangani habni sinausa hoji tag panda leiba mi camera khoju christian oirbani haiba maming tegi christian oiba mi camera su aina kudingi shoda haje ishobu thi adubu ma te ingonda supang phangde habse masi maramdi karigno thamoi punamak ekoi thamoi punamak se piraga ishora punamak ka tholaga ishora punamak pitholaga thidabagine aikoina macet khara aikoi thamogi macet khara saitan da natraga taipang gi itha irangda taibung pan bagi papta taibung pan bagi oiba aikogi phattaba asigma mayam asida aikogi thamoi khara je khahoba isagi aningba apambagi apambada khara khahoraga aduga atai thamogi khara amana sarom thobagi amana tayang pang gidam khawba ani amana ishogi dam thiba haidi akhoi thamoije samada sama akhoi thamoije ishoda piraga thiba oitar di phangane ba akhoi mi kharana di 99% ishoda pi kayum kharana di 90% pi same mungda mauda piraga thi adoi tari akhoi supang phangoi ba akhoi chamda sama akhoi thamoije ishoda pi gidamni masigi maramda Matthew 22:37 da habse sunam ko da ekoi ni shobu kamaina nusigani haba matana ekoi gi thamoi punam kaloina na ekoi gi thawai ekoi gi soul de ekoi gi ahingba punsi je ekoi na hingliba makhai koina hingliba makhai ekoi na isho punam koina hingliba makhai ekoi na ishobu nusiba are all your mind hadi ekoi gi wakhalna ekoi gi pungning na ekoi gi punam kudam kaloina na koina ishobu nusigdamne hai masiga samana bumongda aikogi thamoi aikoina hingliba makhai aikogi pungning laiba makhai aikoina ishobu thijeba adoi thari aikoina isho phangani isho phangba habse aikogi aran khubum phangba habne isho phangdraba aran khubum phangdre प्रभु जीशु ख्रिस्ट फंगद्रबा इखोने थीबदा मापु फंगद्रबा फंगद्रे प्रभु जीशु ख्रिस्ट बु थीबा ईशो बु थीबा फंगबा हाबसे अमरोमदा इखोने ईशोगी नुंगसिबा ईशोगी लमचा साजत ईशोना हाइबा ईशोना सि तवना हाइबदो मदु इखोना थीरगा मदुगी मतुंगना सत्पदो मदुबुने इखोने हाइजे अदुगा अरोइबदा टेक्स्ट अमा पाजागे समना इलोसनजरगे मैथ्यू 7 की 7 आई ताइको थियो अखोइदा पिबिगनी सिक नखोइना थियो नखोइना फंगनी नॉक नखोइना थिल्लु हांगदोकपिगनी हानि मरमदि वर्साइता एवरीवन दैट सिक रिसीव आंगबा हांगलिबा बिबुं खुदिं मना फंगे अदुगा थिदिबा बिबुं खुदिं मना फंगे है आंगबा खुदिं मा अदुना फंगे थिदिबा खुदिं मा अदुना फंगे फाइंड इट टू हिम दैट नॉक एट अदुगा हांगिबा एंड इट शैल बी ओपन अदुगा थिनबा तारागदि मंगोंदा हांगदोकपिगनी थिल्लिबा खुदिं मक्ता हांगदोकपिगनी हानि अदुना इस्नाउसा अखोइ पुनसिदा अखोइगी पुनसिदा ख्रिस्तान अमगी पुनसिदा अखोइ ताइबु मिबा अमगी पुनसिदा क्वाइदिगी मरुबसे ईशोरबु फंगनाबा थीबा हाबसिने ईशोरबु थीबा ईशोरबु फंगबा हाबदि मांगना पिरंबा बाइबल हाइबरंबा माकी अनिंगबगी मतुना सत्पा ईशोरबु नुसिबा अदुगा मसिने असमाइ तौदना ईशोरना हाइबदुगी मतुना अखोइना चलबा मतमदा फंगबा मतमदा अखोइना ईशोरबु फंगबनी अमसुंग अखोइगी अरांखुबम असे फंगजबने कोइ हुजि ईशोरबु थीदुना लाइसि हाइना आइना मयामदा अपील तौसरे परमदि प्रभुना लाखपन मिसे असुके मतिंग नखरे प्रार्थना तौसे जगद लेबे पाइसो याम थागसरे अखोइना करमना ईशोरबु थीगने हाइबसिग मरमते चम चमना नैना जखरे पा अखोइगी पुनसिदा ngasiमा अखोइ पुनम इपा ईशोरना खिना पुन संगजरे
ꯂꯥꯛꯑꯒ ꯅꯍꯥꯛꯄꯨ ꯊꯤꯖꯔꯤ ꯑꯩꯈꯣꯏꯅ ꯅꯍꯥꯛꯄꯨ ꯐꯪꯗꯨꯅ ꯑꯩꯈꯣꯏ ꯑꯔꯥꯝ ꯈꯨꯕꯃꯗꯁꯨ ꯐꯪꯕ ꯉꯝꯍꯟꯕꯤꯌꯨ ꯇꯥꯔꯤꯕ ꯈꯨꯗꯤꯡꯃꯛꯇ ꯏꯁꯣꯔꯅ ꯕꯣꯔ ꯃꯄꯥꯟ ꯅꯥꯏꯗꯕ ꯕꯣꯔ ꯑꯗꯨ ꯄꯤꯕ ꯑꯣꯏꯁꯅꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ ꯑꯃꯦꯟ